Lakhipuronline puthok-saba megi tang mari thangja numit ki Khomjinba Pao tabirase. Ahanbada maruoiba Pao. Manipur da mamang chahi gi me ahomdagi haurakhiba chahi pharaklaba irang asi loisinaba dabi tawkhre. Leikidraba singi maphamda mapan Manipur gi lup kayana ikai khumna jakre. Tongan balup kayana global solidarity gi thorom pangthoknari. Desam jiribam gi nauna thaupu gutaba singi ming lauthokre amasung kasar police na mioi ani yamkraba heroin galoina na phare. Haujik mapungoi ba pau tabirase. World Mitei Council gi Assam State Unit na ngarang Guwahati Press Club ta pangthokiba pau gi mifam amada haukiba chahi gi megi tang ahumda Manipur da thokiba laibak thiba numit adu kamari lerana Malemda lairiba mitei singna apun balingjel thamduna global solidarity pangthokiba du makoisu amata oiba wakalon thamki haiki WMC Assam State Unit ki President Nabakisur Yumnamna Assam gi Media House singda Jinku kibu tongsinba article sing phongdok piraktanaba wafam thamki maramdi madu Jinku ki singi jo country tananaba propaganda adu support tobani haina logani haiki mahangna asimasupan ki sarkar na Manipur da miteibu hingnanaba pambai sinbi drapadi malemdagi mitei gi saktak mutkigani haiki Maramaduna Rajya amasung Kendra Sarkarna miteibu ST list chananaba athuba matamda thabak paikirkadabani haiba wafam thamki press meet aduda WMC Assam State Unit ki General Secretary Irungbam Hari WMC Kamrup District ki President Usam Deepak amasung Joint Secretary Aribam Roma Devi Susaruk Yaki haina World Mitei Council gi magedagi mutum kunadhonna paudam lagli thi ketio bhaban asele je ene dhoroner eta hinkhatmok ghotna তেওঁলোকে এই মেইটেই পৰা অহা তেওঁলোকে মেইটেই গোষ্ঠীক আক্ৰমণ কৰে এই মেইটেই গোষ্ঠী কেতিয়াও ভবা নাছিলে যে এনে ধৰণৰ এটা হিংসাত্মক ঘটনা তেওঁলোকে এই মেইটেই অচৰ চুবুৰীয়া নিৰীহ মানুহ তেওঁলোকে প্ৰাণ ল'ব পাৰে ইয়াৰ আড়ালত এই কুকিচিন গোষ্ঠীৰ এটা তেওঁলোকৰ জো কাণ্ট্ৰি ইণ্ডিয়া Myanmar আৰু বাংলাদেশৰ পৰা তেওঁলোকে জমিন তেওঁলোকে এটা জবৰদস্তিকে তেওঁলোকে এটা ক্যাপচাৰ কৰি তেওঁলোকে এটা জো কাণ্ট্ৰি তেওঁলোকে বনাব বিচাৰিছে ইয়াতে তেওঁলোকৰ 10 জন এমএলএ কুকি এমএলএ আৰু যিজন সু এগ্ৰিমেন্টত সাসপেনশন অপাৰেশনত এগ্ৰিমেন্টত থকা সেই উগ্ৰবাদী সংগঠন তেওঁলোকে ইটো সাপোর্ট কৰে Manipur da mamang chahi gi megi tang ahumdagi haurakhiba chahi ama pharaklaba irang asi loisinanaba amadi thodok asida laikhitraba athoba athobi singi maphamda ikai khumnaba utpaga loinana maira katpagi thorom Tripura da supang thokre World Mitei Council Tripura State Unit da sinduna ngarang megi tang ahum jasang lakpada Oboynagar Puthiba sanglen mamang da sit in candlelight vigil gi thorom pangthokhi Kanglup ki irang asida iramdam gi damak thawaina pontha oikraba athoba singi maphamda ikai khumna jabagi thorom aduda Council ge State Unit President N Naubi Unit Secretary Mutum Amit amasung Lamyanba Sangstha gi Secretary Khetrimai Madhavina wangang ki haina Agartala dagi phangma pawasina hairi Manipuri kanbalup makal kasar asamna iramda Manipur da thokliba kuki na mitei da landarakpagi chahi ama mapung pharakpa sida lana sida thawaina pontha oikraba amadi relief camp sing da leiriba singi maphamda ikai khumnaba utpagi thormama Manipuri guest house konjeng lekai kasar da ngarang pangthokre ayuki pung 10 da makal gi chairman RK Sanahal Arambam Nandababu SAS Dr KN Chan Yumnam Nadia Chan Beni Misrana president member oina daista phamki Thodok asida thawaina pontha oikraba singi maphamda maira chukatuna hairang leirang katlapa matung minute ama tumina leiduna thawni minakhi Thauronga mari leinana Aramban Nandababu SAS Dr KN Chan amadi makal ki chairman RK Sanahal na wangangki Thauramadu PH Manidhon L Champalal E Torun Kumar L Robindro CH Mohan Singh Nilbir na chingbana sarugyaki haina makal ki convener Seram Herajinnak paudam lagle
अखोई से कमाइन तौदुइना हाइबे सिके अकंगबा कना कोमोंतना करिगुमम हाइबा हाइबीदबा नत्र अखोई ने सुखंगबा ngandaba बगा नि से सरकार के रिकॉर्ड की मतुनेना चनी ग पुनि थोरो छोरम जाय न खन असे रिसेंटली मयाम जंगबिरम दबा दना इ पंजाब लान हुजिक लेप्ट्री marang nanju mogo youtube ta dum moy naina bada haiki bani lan sidi hagala puta ngai ri hari maram di kari no haru da hujik mau da gi lejar laba kuki chini naw sinche makoi da hana lejaram badu da ko na changal lakhiba myanmar ri changai ba kuki duna makoi maru thangaga makoi da tongjan na hujik manipur gi akoi gi Cingga tangga tanya ba ikoi baca moyna langong chakle hujiki matam sida aikoi masigi matam sida aikoina unify oi basi jamna darkar oi bai base masi aikoi maitai ma cha singi manungda even manipur da so aigi aikoi masin da hana thinabagi pawsu mayam ma tagre asiba hokda da aikoina mapan manipur da leiriba aikoina kari tawdoino haibai matang sida Rajasing nasu haibigre, matamamada chahi taret khuntakpada Manipur levi sema harega kasar dagi Manipur kanhibat maina aikoi su masiga wapam se koigi naw harajitna convention ama tobu matamda madugi Ambedkar stadium da haijegi aikoi mathau tarabadi matamamada Manipur levi semaga aidi Manipur kanhibat maina aikoi mapan Manipur da leiriba maitai machasing su अदुगी दमकता सेम साधना लेबम थोये हाइबगी वापम सिमा आई मैमदा अपील तौजेगी सिलचर डीसी ऑफिस मनाक्ता लेबा खुदिराम बोस स्टेचू की ममांगदा आसाम की मितई की सिविल सोसाइटी ऑर्गेनाइजेशन के आना सिंधुना मणिपुर दा कुकी सिंगना मितई सिंगदा लान हौकिबा नुमित असिबु निंगसिंगबगा लोइनना चाही अमा फारकलबा इरांग असि लोइसिननबा वाकत मिफम अमा पांगथोखरे वाकत मिफम अदुदा खेत्रिमैम उमानंदा विश्वजीत शर्मा ओक्रम लखीकांता पद्मिनी सिंह जगन्धात्री सिंह गीतू देवी निभारानी सिंह रघुवीर सिंह चित्तरंजन डेविड मुतुम लैसुंगबम मोनो रुस्तम मुतुम ओक्रम जयमाला अमदी अतै मियोय कया सिंगसु सरुक जाखी मिफम अदुदा सरुक जाखीबा ओक्रम लखीकांतना पेंदबा कया फोंदोखे सिटिन प्रोटेस्ट अमा तौरी ngasi numit sigi chahi ama mapum phare aina akoi peace mathau tai manipur da akoi tangna amuka hanna fajana manipur se develop oibagi akoi haijari hill areas ta maitai jingna equal right ta lam leiba ngambagi tabak suba ngambagi capacity se pina beitama government of manipur amasung government of india da akoi na nonjari मणिपुर दा ममांग चाही की मे थागी तांग अहुमदगी हौरखिबा चाही अमा फरकलबा इरांग असि लोइसिनबा ngamdana लाइरिबा सिदा पेनदबा फोंदोकलादुना ngarang kasar lakipur khomandagi खुनौ फावबा मैरागी शांतिगी खोंचत अमा चटख्रे आरामबाई तेंगोल यूनिट 50 kasar amadi mairapai ima singna punna senduna chatkhiba peace rally asi ibudau thongnang lakipur khomanda luisinki lana sida thawaina pontha oikraba athauba kayagi thawaina lairamlenda ingna chikna leirunaba ibudau thongnangda maira katuna thongni jakhi apunba mitei tengolna manipur da thokliba kanglupki rangasina चाही अमा फारकलबा फावबा लोइसिनबा ngamdana lairakpa sida nungaitaba phongdokpaga loinana laikhidraba singi thawaina lairamlenda ingna chikna leirunaba ibudau thongnangda thongni jakhi हौखिबा चाही लिसिंग अनिगा कुनुंदोय मेगी तारीख अहुमदा थोखिबा सनालेपा कांगलेपाकता कांगलुप अनिगी इरांगना मरम ओइरगा थवाइना पोंथा ओइख्रबा सिंगमदना सिख्रबा लाइरमनिनगी खुया खादा थवाइ सिंग अदुना इंगना चिकना लेयुना बेदमक्ता ngasi apunba maitei tengol gi chinau sing mayam pullaga ibudau thongnanggi khoya kha asida akoi mayam changduna thongni jari aduga haujik phawbada lan che loisan bangamdana leiriba asigi nasina maram oiraga makha tabada lan asi loisenduna hana gumna tangdu leitana jum kai lepham leitana leiriba ichi naw chaliche paicha punamakpu punna ina china leminane makta apunba maitei tengol chinau chingna punna ibudau magi khoya khada khuromjarbaga loinana thongni jari ibudau thongnang na yai phare ima lebak manipur na yai phare apun ma maitai tengol na yai phare
Manipurda mamang chahigi megi tang ahumdagi haurakhiba irang asida thawaina pontha pikraba thoba thobi singi maphamda ngarang Karimganj jila gi Dargarbon Hingla Khunda Dargarbon Village Development Committee na silangduna haikat lekat tamduna thawni jakre Manipuri chanura khorjailup kasar nangarang fular tol khunau dalaiba salai punsipam tekau sangbi sanama hilai sangda Manipurda mamang chahigi megi tang ahumdagi haurakhiba chahi ama pharaknaba irang asi tangdu leitaba poraknanaba thawni jakre lupki president Saubamong Bijentina thodok asigi matangda wafam khara thambikiba galoinana minute ama tumina leptuna maira paiduna awaba phongdokhi Haukiba chahigi megi tang ahumda thajadana thokiba kangluki irangda ireiba kitamak thawaina pontha pikraba ireicha singitamak apunba badarpur maira paibilupna ngarang megi tang ahumda maira katuna mapugi khoya khada thongni jaki haina lupasigi secretary Khetrimayum Benubalana khangalakle Global Solidarity Thauramga Mari Lenana Lamar Gram gi Maira Loop Amadi WMC gi members sing nangarang Candle Thanduna Manipur gi Kanglup gi Irangda Thawai Katkraba singi maphamda ikai khomna jakre Haukiba chahi gi megi tang ahumdagi haukiba Manipur da thokliba Kanglup gi Irang asi chahi ama mapung pharaba phawba Kendra amadi Rajya Sarkarna laksin mangamdaba sigi tamak nungaitaba phongdokhi Manipur dagi mitei haiba Kanglup asibo muthananaba honaribra haina hanglagli chathok chasin gi maru oiriba National Highway anida Ajoba apanba piriba kaya asigi mayokta sarkarna thabak amata lakhot pangamdabagi matangdasu pendaba phongdokna ki haina CH Naba Kumar Singh na paudamlagle Babu Parada laiba Smart Society Jiribam gi mini auditorium da World Mitei Council Jiribam na sinduna ngarang Global Solidarity gi thorom mapung phana pangthokre thorom asida A Biren Singh ex-minister advisor WMC Jiribam Sanasam Lalmani president WMC Jiribam amadi Y Ashok Kumar advisor WMC na mathang sitna chief guest president amadi guest of honor oina sarukjaki thorom aduda lan pamde athuba matamda santi lehenduna nungsi chanana lehenanaba lengakna honabiu haiba wafam sing phongdoknakhi Chief guest oikiba A Biren Singh na haikibada ngasi phawba Manipur da thokliba Kanglup ki lan asi loisinge hairagati nahalna loisinba yai adubu manungda hidden agenda ama chawna leirambani haina thajai haiba wafam phongdokhi presidential speech piraduna Sanasam Lalmanina haujiki matamasida punna thabak tongminatuna nungsinana leiminana bagi wafam phongdokhi Democratic Students Alliance of Manipur Desam Jiribam District Council gi office ta ngarang chahi gi oina pangthokpam thokpa district asigi nauna thopugudaba member singi thoram Desam Impal headquarter gi general secretary na luchingduna pangthokre thoram asida hana Desam gi president gi pham puramba Laisram Bilax na haikibada mahagna potharaba matungda nauna pham pugudori pasingna Desam butek takaidana khunaya sigi amadi mahiroi singi thoram thaugai kaya pairakani haibagi thajaba lai haina phongdokpaga loinana chahi ani gi term pugudaba member singi ming lauthokhi president oina TH Santosh vice president ta Y Tomba secretary general N Bibek assistant general secretary TH Sital asina chingba khanki nauna thau pugadaba Desam Jiribam district council gi president TH Santosh na haikibada aikoi nauna phamasi pujabaga loinana Jiribam district asigi education sector singda hana mieng changba hauragani matam gi oiba issue singda miam punna thabak tawminagani haina phongdokhi Jiribam district council asigi oina thau pudaba amadi pudabi sing asida aihana aina pothaba matungsida makoida desambu te da kaidana desamna lepa miyam gi damakta amadi mapungoina mahiroi kunai gi damakta afaba thabak thogai kaya paikhat pirakani harbagi asadusu aihana thamjari Kasar Police na war on drugs ki makha chatharakpa khongjang ama oina ngarang mioi ani heroin gram changma ga humutrani thoigaloina na phare Kasar Police na Sonai PS ki manung chanbada nagdir gram na konma maphamdagi Maruti Alto gari amadagi sabon cap nifu marida hairiba polam sing adu haptana porambani pharaba polam sing asigi kaithel gi mamal lupa crore ahum oigani haina additional SP Subrato Sen na paumi sing da phongdokhi Nungairaba Pao Kasar Fular Tolda
holistic therapy center ama hangdokjare yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagidamak ngasimak lengsin birago senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Lilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ne Aroibada maruoiba paw amukhanna Manipur da mamang chahi gi me ahumdagi haurakhiba chahi pharaklaba irang asi loisinaba dabi tawkhre leikidaba singi maphamda mapan Manipur gi lup kayana ikai khumna jakre tongan balup kayana global solidarity gi thorom pangthoknari desam jiribam gi nongna thaupu gutaba singi ming lauthokre amasung kasar police na mioi ani yamkraba heroin galoina na phare Lakhipuronline YouTube channel gi paw sandok chaba ngasigi oinadi matang asida loijare